Loyalam E-PAO tabiriba khudimakpu Huitong Susmitana namidangi pau pizari ahanbida maruoiba headline. Union Territorygi Maongda separate administration ki demand Kansinaba tuki singna February 19 Delhi Yaona state asigi mapung khudimakta rally chatnaba thorang tawkhre. Kosemna loba class 11 amadi 12 exam ki same saba loshilakle haina ojina phongdokre. Exam da aranba pambai sizinaba toklasi mating leba lamdam ama ohilasi haina desamna phongdorakni. Union Territorygi Maongda separate administration ki demand Kansinaba kuki singna February 19 Delhi Yaona state asigi mafam khudimakta rally chatnaba thorang tawkhre. Haukiba chahi lising ani kulhumdogi me ahumda santi gi rally chasinaraga irang horakiba kuki singna legislature leba Union Territorygi Maongda separate administration ki demand council hanabagi haiduna tha asigi tara nipanda amukka hena state asigi mafam khudimak yauna Delhi da rally chatnaba honari hari. Kuki Jo Council Headquarters agi Inpui Council District Frontal Organization singda thakiba cherol gi matung ina separate administration demand asigidamak athubada political solution puraknaba santigi rally asi chakadabani hari. Rally asi state asigi kuki shingna khundaba district khudimakta chatnaba wafamsu cherol asina mayek shingna pali. Chuchampurgi oina ITLF Kampokpigi oina COTU Farzon amasung Jiribamgi oina Indigenous Tribals Advocacy Committee ITAC Farzolna Jiribam amasung Kuki NP Jiribam Tamenglong amadi None Technopalgi oina Kuki NP Technopal Moregi oina Hill Tribal Council Chandalgi oina Kuki NP Chandal amasung Kuki Chief Association Lonana Delhi amasung NCR gi oina KSO Delhi and NCR amasung Kuki Jo Women's Forum Delhi na mapung oiba thodang logani hari. Rally asi santi oina chakadabani fazadaba awhaiwata kanagumba miyoi amagi hakthingana mingchanba hingsa tawba yadabaga lonana ningthina lemna fizo setnabasu cherol asina khangalakli. Ningsingba yabadi lisingani kulhumdogi me ahumda chingi district singda santigi rally chapani hairaga atay district singda irang thoktuna Churchampur district ki irang sagalaktuna hauzik phawa loshinma ngamdaba awaba ama miyamna khamthengna mayonaribani. Amaromda akaknaba matam amagi manungda paikhatpa thorang single lonana thokliba irang asigi awa chaitheng amasung internally displaced persons singna thengnariba awaba sing asi kokhanbiyu haina kuki ki MLA tarana center gi putning chingsilakli. MLA tarana khudek piduna thadorakpa cherola mada hairi madudi center na Manipurda PR chalaiduna assembly bu suspended animation da thamkiba asiga lonana mapung faba political roadmap ama semduna yanaraba wakhainaba ama puraktuna santi amasung achumba adu lehenaba paikhalakani haina asa tawi hari. Kosemna loba class 11 amadi 12 exam gi sem saba loshilakle haina phongdorakli. Tha asigi tara taretagi hoduna pangthokadoriba Council of Higher Secondary Education Manipur na loba class 11 amadi 12 ki examination gi sem saba punamak loshilakle. Mars kuntaruk phawba chathakadaba examination asibu mapung fana pangthokpa yanaba examination manungda kanagumba loop amatana ban blockade yauna makhal amatagi ayet apan pibiganu haina kosemgi chairman T Ozina appeal tawrakli. Hiram asiga mari lenara ngarang babu parada laiba kosem gi office pangthokpa pawmishinga unaba amada chairman Ozina bakhatara duna hai. Kosem no loba class 12 ki higher secondary exam lising ani kunmanga asida science stream da mahiroi lising kunga chamapan maudra humdoi art stream da mahiroi lising taret ka chatrup kunthani thoi amadi commerce stream da chonga gani phu punna mahiroi lising kunma panga humpu mangana saru yagani masigi damak chingda exam center kunthani pan amadi tampakta exam center humdramari punna chamaga tara humdoi hangle. Class 11 gi oina tongan ba institution chaniga kunmapan gi mahiroi lising kuntrani to chanipang kunna saru yagani. Loinana pangthokadoriba class 12 ki higher secondary exam lising ani kunmanga asibu yamna kanglon chumna pangthonaba kosemna miyoi ahumna saba flying squad team nifut nipan semdona exam center singda koina chatuna yangsingani.
ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯂꯨꯞꯁꯤꯡꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅꯁꯨ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯣꯁꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠ ꯑꯃꯗꯤ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯣꯏꯁꯟ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯒꯤ ꯋꯥꯊꯣꯛ ꯈꯔ ꯊꯣꯛꯈꯤꯕ ꯑꯗꯨꯁꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯗꯤ ꯊꯣꯛꯇꯅꯕ ꯀꯣꯁꯦꯝꯅ ꯑꯍꯦꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯦ꯫ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡ, ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯣꯔꯦꯜ ꯑꯃꯗꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕ ꯌꯥꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯤꯡꯗ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯂꯧꯈꯠꯄ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯆꯦꯌꯔꯃꯦꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯁꯦꯝꯒꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯆꯪꯕ ꯉꯝꯗꯕ ꯃꯐꯝꯁꯤꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯇꯥꯟꯅꯔꯒ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯍꯥꯞꯂꯒ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅꯁꯨ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯍꯟꯅꯕ ꯀꯣꯁꯦꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯑꯦꯛꯖꯥꯝꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯇꯣꯛꯂꯁꯤ, ꯃꯇꯤꯡ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯗꯦꯁꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯊꯪꯁꯤꯠꯅ ꯍꯌꯦꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18 ꯑꯃꯗꯤ 19, ꯏꯪ 2025ꯗꯒꯤ ꯍꯧꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯑꯏꯕ ꯆꯥꯡꯌꯦꯡꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯅ ꯏꯁꯥ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯏꯕ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯅꯕꯒꯤꯗꯃꯛ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯗꯦꯁꯥꯝꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯃ, ꯈꯨꯟꯅꯥꯏ ꯑꯃ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯗꯨꯗ ꯂꯦꯞꯄꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯃ ꯃꯄꯥꯡꯒꯜ ꯀꯟꯅ ꯃꯇꯤꯡ ꯌꯥꯎꯅ ꯍꯤꯡꯅꯕꯒꯤ ꯈꯨꯠꯂꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯅ ꯃꯤꯌꯥꯝ ꯍꯨꯝꯅ ꯍꯥꯏꯅꯔꯕꯁꯨ ꯃꯁꯤꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯃꯤꯟꯅꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯃꯤꯟꯅꯕ ꯉꯝꯗꯕ ꯑꯁꯤꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯦꯛꯖꯥꯝ ꯀꯟꯗꯛꯇꯤꯡ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯔꯛꯄ, ꯂꯅꯥꯏ ꯃꯍꯩꯁꯪꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯑꯃꯗꯤ ꯅꯥꯀꯣꯏꯅꯅ ꯃꯥꯡꯖꯧꯅꯅ ꯀꯣꯏꯁꯟ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯊꯣꯛꯂꯛꯄ, ꯑꯣꯖꯥ ꯍꯥꯏꯕ ꯐꯖꯈ꯭ꯔꯕ ꯁꯤꯟꯐꯝ ꯑꯁꯤꯒꯤ ꯏꯊꯤꯛꯁꯄꯨ ꯈꯣꯡꯒꯣꯏꯅꯔꯒ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯇꯧꯕꯗ ꯌꯥꯎꯁꯤꯟꯕ, ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯑꯣꯖꯥꯁꯤꯡꯕꯨ ꯆꯦꯛ ꯇꯧꯕ, ꯀꯣꯏꯁꯟ ꯁꯦꯝꯕ ꯑꯣꯖꯥꯅꯤ ꯍꯥꯏꯕꯁꯤꯡ ꯊꯤꯗꯨꯅ ꯀꯣꯆꯤꯡ ꯇꯧꯍꯟꯕ, ꯈꯨꯟꯅꯦꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯛꯖꯥꯝꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯍꯟꯕ, ꯋꯥꯆꯠ ꯋꯥꯅꯣꯝ ꯇꯧꯕꯒꯤ ꯆꯠꯅꯕꯤ, ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯃꯥꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯑꯦꯛꯖꯥꯝ ꯊꯥꯕꯗ ꯁꯧꯒꯠꯄ, ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯁꯤꯒꯨꯝꯕ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤ ꯄꯟꯕ ꯌꯥꯏ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯠꯇ ꯇꯧꯔꯣꯏꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯇꯧꯅꯕ ꯍꯣꯠꯅꯔꯝꯂꯕꯁꯨ ꯂꯦꯞꯀꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯃꯔꯨ ꯑꯣꯏꯅ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12 ꯀꯣꯂꯦꯖꯀꯤ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯦꯛꯖꯥꯝꯁꯤꯡꯗꯁꯨ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯑꯦꯛꯖꯥꯝ ꯇꯧꯕꯒꯤ ꯐꯠꯇ꯭ꯔꯕ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯐꯅ ꯌꯥꯝꯅ ꯁꯦꯝꯗꯣꯛꯂꯕꯁꯨ ꯇꯁꯦꯡꯅ ꯃꯔꯨ ꯌꯧꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯦꯛꯖꯥꯝꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯍꯩ ꯂꯨꯞ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅꯁꯨ ꯂꯦꯞꯈꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯂꯦꯞꯐꯝ ꯊꯣꯛꯏ꯫ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄꯤꯔꯤꯕ ꯕꯣꯔꯗ ꯑꯃꯗꯤ ꯀꯥꯎꯟꯁꯤꯜꯅꯁꯨ ꯆꯦꯛꯁꯤꯟꯅ ꯄꯥꯡꯊꯣꯛꯄꯤꯅꯕ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯥꯂꯦꯝ ꯉꯥꯟꯕꯒꯤ ꯍꯛꯆꯥꯡ ꯉꯁꯤ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 2 ꯃꯁꯛ ꯈꯪꯕ ꯉꯝꯂꯦ꯫ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 10ꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯃꯤꯅꯤꯠ 10 ꯔꯣꯝ ꯆꯠꯄ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯏꯔꯥꯡꯀꯥꯝꯄꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯃꯥꯂꯦꯝꯉꯥꯟꯕ ꯆꯍꯤ 15 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯆꯍꯤ ꯅꯧꯔꯤꯕ ꯅꯍꯥ ꯑꯁꯤꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 2 ꯃꯁꯛ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯝꯈꯤꯕ JACꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯍꯛꯆꯥꯡ ꯂꯧꯗꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯃꯤꯔꯣꯟꯁꯪꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯂꯧꯁꯤꯟꯈ꯭ꯔꯦ꯫
Hakchang loba lakhibada JAC gi convener Moirangthem Sukumarna haikibada JAC na pung kunmarigi matam thakiba adugi manungda police na tha asigi taramathoida khangalakibagi matung inna malemngan ba hapada chenaba haiba miyoi ani masak maming amasung akopa marosing khambangamle atuba matamda faragani haiki mahakna makhata na hai DC Imphal East na chatuna Unarubada Laikhidrabagi imung manungda piba yaba mateng pigani phongdorkhibaga loinana aroiba mathong mangam pangthoknaba hakchang lobani adubu JAC gi khongjang handokpa leite investigation gi process yenglaga makhata na kari karamba khongjang sing changsingani habadu lepthokani hari lising ani kuntrani thoida asteroid lising ani kunmari YR4 na Indiana corridor oibana chawna akaiba piraba yai hari Ikuidana astronomers singna asteroid lisingani kunmari YR4 thengna khibaga loinana khongjel yangna pairiba asteroid asina lisingani kuntrani thoigi December 23 da Prithvi gi laimaida paisilaktuna Prithvi ga thongaina ba yabagi phibamda leibana asteroid asina India da corridor oiba maramna India gi oina achauba amang ata thokani haina akhang ahaisingna panari Hairiba lisingani kunmari YR4 asteroid asi chaurakna meter nifu dagi chamarom pai NASA gi bawmatung inna hairiba asteroid asiga Prithvi ga thongai bagi oithokpa chang asi chada manga dagi taret fawa leibana Prithvi gi mipung khudimakna hauzik yamna mipaina ba poknori PAO asigi matung inna asteroid asina Torino scale rating sizina duna kaya yamna Prithvi asida sokhan gadage Haibagi akupa monitor sing tongan ba space agency singna thizili Wire gi report matung inna asteroid asina solar system da leiriba atai planet singdadi impact pibagi oithokpa leite tawbutabu asteroid asigi corridor oiriba lebak singdadi kharama khadi sokhalaba yai haina phongdoli asteroid asina fauduna chakadaba mafam haibadi corridor sing ase Prithvi gi oina northern south america fauduna Pacific Ocean dagi southern Asia Arabian Sea amasung Africa dani aduga asteroid asigi yamna akanba oigani haibna panariba corridor asi India da taragasu asteroid asina atai lebak sing haibadi Pakistan Bangladesh Venezuela Colombia Ecuador Sudan Nigeria amasung Ethiopia hariba lebak sing dasu chawna sokhanba yai haina resource singna phongdongnarakli chawkhat thorangi thadarakpa senfam lana sizina khre hari Travel Singi Chawkhatpa Thorangi Damak Travel Affairs and Health Department Center Dagil Tharakiba Lupa Crore Kuntra Henbagi Senfam Lana Sizina Kiba Asida House Committee Special Investigation Team Amasung Mari Lenaba Singna Tigat Piyu Haina Travel Youth Council Manipur TYCM na taksilagli TYCM General Headquarters ki Media and Information Department na thadurokpa cherolamagi matung ina TA amasung Hills Department Joint Director DDO Eramba Official Mangada Lupa Crore Kuntragi Senfam Hural Lanada Sidinaduna Haina Tokiba Asi Official Documents Sing Yeng Silubada TYCM na Kamangamle Chakot Tharangi Damak Thadaraki Senfam Sing Asi Miyangi Senfam ni Departmental Program gi Fundadi Asuk Yamlaba Senfam Lanai Haina Tokiba Hasi Asi Aranba Tawbani Amadi Miyangi Lanmatpani Haina TYCM na Lawi Hiramasigi Matangda TYCM na Kupna Yengsili Public Fund Lana Sizina Tokiba Haibasi Manipur da Leriba Travel Singi Development Mangbaga Chapmani Maram Aduna Hiram Asiga Mari Lainaba Singna Kupna Tizinduna Maral Labor Sing Logi Matung ina Thabak Lokat Pagalunana Haina Tokiba Senfam Sing Lokat Piyu Haina Cherola Sina Fongdorakli Majority Oriba BJP na Atubada Lengak Semu Haina Fongdorakli Suspended animation leriba asi ngaiduna lebegi mahuta majority oiba BJP gi MLA singna amata oina chungsin minaduna athuba matamda lengak ama semduna lamdam asida tangdu leitaba hanjinna bahotna biu haina challenges youth of Kundrakpam asina phungdokhrei ngasi Imphagi Major Khulda leba Manipur Press Club ki Thangzil Hongda pangthokpa paugi mifam amada lup asigi President James Leisang Themna phongdokhibada thokliba irang asi chahi ani fazilaklaba irang asigi marakta khudong chaba loduna Chief Minister Sindokna bahona ba asi tawbiganu haiduna lauduna lakni adumakpu tabigadaba singna tabidana Manipur da chayetnaba tangdu leitadana leiringai chairak asida
President rule thamjilakre amadi President rule lakpa asina Manipurgi saktam ngakleba amadi khul ngakleba singda khudong chadaba kaya laklei maram asina Manipurgi lengak mapu oiriba MLA singna Manipur miyamgi yaifanaba khanbiduna athuba matamda lengak ama sembiduna President rule asi handoknaba sinbiyu loinana matam sangna chatharakleba urang asigi waroshin ama puraknaba athubada hotnabiyu haiki mahakna hai thokliba urang asigi haurapham asi war on drugs illegal immigrants sing khandoknaba thabak paikhatluba reserve forest lam khopchinba sing takthokluba border fencing taruba amadi FMR lokthokpana maru eba maram amani haibasi miyamnasu hena khangnarabani Leibaki phibam asida CM resign toba yaningde haiduna kholau kaya laukre wakat mifam chathakre Lebaga sigi hausi goriba phibam asida CM Birena resign tawkhibasi yaningde haiduna Imphal East ke Kongpal Iran fam Thongkongda wakat mifam chathaduna kholau kaya laukre Territorygi esigi manung channel leiba Kongpal Nauroibam Laikai Kongpal Khetri Laikai Chanam Laikai Mutum Laikai Saval Laikai Khaidem Laikai Porompat Muslim Top Khongrangkhong amadi Porompat Thawan Thaba singna mafam singdagi lakpa Maira Paibi singna chathakiba wakat mifam aduda Stop Poppy Plantation in Manipur Thugainaba hotnariba Kuki MLA singi mathakta matik chaba action laukhatkadabani Kuki militants singna chathariba su withdraw tawgadabani Manipurgi khudakta PR lauthoku Manipurda athubada lengak ama thamgadabani haibana chingba thaba placard kaya sizinaki Wakat mifam aduda saruk yakibi Lekham Ombi Bimola Kobi Maira Paibi amana phongdorakpada Kuki singna Manipur thugainaba lanjang kaya sizinaduna honarakpadagi kannanaba khulngakpa singna loijing loyada kanna langthengnari cherak asida Manipurgi Chief Minister na fam thadokpa asi yaningde Manipur asi mama mapa amadi wakat pham leitabaga pangkhak oire maram asina Manipurda lengak ama athubada semnaba appeal su tawri President Dr. George Ramos Hortana Puwarida Manipurda lakpa ahanba malemgi luchingba oigadori. East Timorgi President amadi Nobel Peace Prize laureate su oiriba Dr. George Ramos Hortana apikpa state ama oizarabasu mahakna Manipurda May thada lakani haina malemgi saknarabi environmentalist amadi climate activist Lucy Priya Kangujamna phongdokre. Mahakna Manipurgi history da ahanba lakpa malemgi luchingba amasu oigadori. Hariba wafam asi lakadaribe irai numita Lucy Priyana Manipur amadi East Timor miyamda laukthokchaba amadi East Timor ge President ki mingda thonba Dr. George Ramos Horta International Peace Center amadi East Timor Information Center India maitegi haunabi matung ina sangabagi thoramda phongdokibani Hairiba Khongjomwar Memorial opposite Samramda leiriba center asida miyamna sizinaba yaba meeting tokfam hall mari miyamna yengba yaba East Timor gi freedom struggle amadi president ki punsigi warida yumpham oiba gallery ani president room ama amadi bilateral room yauri hari Thoram aduda New Delhi de leba East Timor Embassy ki official sing Charge Affairs Mr. Francisco Fernandez amadi saknairaba social activist Bupal PDKT amadi atai saknairaba miyu kaya su saruk yaduna amadi maikhum hangdoktuna maipakna Manipur miyamna sanabagi thoram aduda saruk yaduna pangthokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maruiba pau amuka hana pizari Union Territorygi Maongda separate administration gi demand Kansinaba kuki singna February 19 da Delhi Yaona state asigi mapam khudimakta rally chatnaba thorang tawkhrei Kosem na loba class 11 amadi 12 exam gi same saba loishilakle haina ozina phongdokhrei exam da aranba pambai sizinaba tolasi mating leiba lamdam ama ohelasi haina deshamna phongdorakli Matang asida Loyalam E-PAO na namitangi pau pibil lozare tabiri ba khudimako amuka hana khurumjari